Moirang Khunau Ethnic Park da main venue in Pangthokadoriba Manipur Sangai Festival ga mari lainana pamdaba thodok singthokna ba Manipur Police na lokhatpa section tharangi manung channa Phogak Chau Ikhai Police Station gi osina luchingba Phogak Chau Ikhai Police Station gi personnel amadi Commando Bishnupur gi personnel singgoiba punba team amana ngasi ayuk sandong awang lekai da leiba yum singda changchang duna thiba humba gi thabak chathakre thiba humba thabak aduda mapam adugi punna imung pumudra gi miyoi sing verification chathaki adubu mi mi pundi amata yaukide Kamjong headquarter gi manung channa leiba Layatang village ta Ministry of Women and Child Welfare na sponsor tawduna hangba Sakhi One Stop Center OSC gi ahum suba foundation day palan tawkhre ngarang pangtokhiba foundation day gi thoram adugi manung channa District Skill Committee DSC Kamjong na sinduna livelihood through skilling haibagi matangda awareness program amasu pangtokre Kamjong gi DC Rangnamai Rang Peter SDO Kamjong Lunmin Thang Hauki Bungpa Khulen gi village chief Hoping Chithung OSC Kamjong Central Administrator MK Chantrila yauna atay dignitary singna thoram aduda sarugaki Nepal Police na India macha ama sasinaba ballot papers sing purambagi ngarang phakre chatliba tha November gi tangkunda pangthokadoriba Nepal gi Federal Parliament election amadi Provincial Assembly mikhal ga maoinana nupa adu sasinaba ballot papers sing loina khatangba Nepal manung chana leiba Parsa gi Jagannathpur Rural Municipality area dagi phakibani media reports ki matung ina police na phakraba miyo edu Bihar gi West Champaran district dagi Ijazat Ahmed Jahinifuni hairi Chahi Yankai ki matung amadi Apollo ki matung da NASA na iyan hanbo oina thagi orbiter chatkadaba rocket Artemis 1 Florida da leiba Kennedy Space Center dagi ngarang thagat kre test dummy ahum tongbo rocket aduna asoing amamata yaugdrabadi thagi orbiter yaubaga crew capsule thadokna mathang ta December da order among halaktuna Pacific Ocean gi imai da taraga ni hairi billion dollar kya changna sakiba kilogram million mari lumba Artemis 1 chahi kya thagatpa panthaduna lakhibani Artemis 1 space da thagat khibaga loina NASA na 2024 da astronaut Mari Thagi orbiter thaba aduga 2025 ki horapada Thagi lemaida myuiba khongtarunaba pandam thamli hairi put chahongba kunithoi sangba space launch system asi hojik phawbada NASA na sabada khwadagi mating magun leiba rocket ni hairi US billion dollar mari hena jangna thagat kheba Artemis 1 gi test flight hanba asi numit kun manga sangani hairi test flight asi 2017 da pangthoknaba hanna pandam thamlambani US langa ki matung inna project asi da 2025 phawbada NASA na billion dollar marfu tara humdoi changhalagani hairi Impact TV